PDF की लीडर अम जुंताना हाथख्रे नाकल अमरोमदना जुंताना थाके रेबेल सिंगल लांथेंगनरब मतुंग नोखियो टाउन अमुहन लौसिनख्रे हाइदि म्यांमार गे अवांग थंगबा सान स्टेट यौबगी यामना मरु ओइबा मफम अमा ओइदिबा नोखियोबो ngarang junta gi maikaidagi mafam adubu makoidagi monkiba ethnic tang liberation army ge makhotagi amuhana loksinba ngamlai thaudo adugi matangda tongan da telegram gi news channel amadi military junta sing adubu support tauba singna haraute amba phongtokfagi wafam amadi photograph kaya post tawrakhi haidi Ccpur ti gangpijang tu langjang bridge tatkhre haidi German road semba amasung su kem thamba yaroi hana Zealand union na phongdorkhre Kuki amasung maitai gi conflict asigi khudong chaba lawraga Zealand naga area da Kuki la lawlop singna German road natraga Tiger road semgatpa amasung Kuki la lawlop singi su kem thamna bohona ribasi yaroi hana Zealand union Assam Manipur and Nagaland na phongdorkle union asigi general secretary Pantijai new main press thadorpa serol amada Sorchanpur amasung Kangpopi district samna hanaba Jaujang tek nato kabui isung kabui Scotland wafong amasung ireng faudna semnaba thorang tawriba German road natraga Tiger road asri naga area da Kuki jo singi militancy gi thabak pakthok chawthnaba amasung puning thoganabane masina maruiba location sing amadi transport route sing control tawraga naga kanglupu namthanaba natana tungi shanti da sathiba ohengadaba communal tension thohanabane lambi asi sembana Kuki amasung naga kanglup singi marakta hena yengthin hanba ohelakani hairi maraksida Kuki militant group singi suspension of operation sugi camp sing naga taba mafam singa naknaba mafam da thamba haibasi mafam adu shanti da kaiba pigadaba amasung hena singnaba pokhanbagi thawong oigani maramaduna tungi oiba miyeng ama thamduna center amasung state government matam chana yengsinhaw chungani hairi namthak tawba nupa ama bel da thadokkhre hairi nupi ama bu namthak tawduna pakhang saraga nungsinraba matungda nupi aduga mahaka mari lenakiba aronba mari gi video sing thadokane haina ki handuna nupi adudagi mahaki apamba launaba honaba nan manipuri ama duty magistrate Imphal West ki court na lupa lising yankhai gi PR bon amasung maduga manaba charity da bel da thadokkhre Assam gi Kamrup district ki manung chanba baru wapra garal dagi Dipankar Barwa sahi kuntragani toy apokpa Karunakan Barwa bo singjamai police station na lokal pa case amaka mari lena na police custody remand gi matam loiraduna judicial custody remand pibi na bahaijaraduna court puthoki nakalamrom the defense counsel na remand objection file tawbaga loina accused adu bail da thadok na court haijake case adu gi matang da APP na thangkibadi accused asi sahi asigi July 13 da victim oirabi nupi aduna wakalakpada gi phagat kibani miyoi asi haukiba sahi taret ki mamang da unaki amasung accused asiga nungsi mari lena rakhe makhoi mari lena rakpa hek haurakpadagi mayum pandriba khangni nupi adubu soidna luhongduna lawgani hana thajahanke makhoi nungsi mari leinaringai gi matam aduda nupa nupi ani adu tongan state singda kyarak yumban mari thamki haidi nupa adu nupi leire haiba handak ta khanglakibani amasung nupa aduna mahaki maseni haina sattakliba nupi adu mahaki loinabi oiramki APP na makhata na thamkiba wafam da accusation nupi asiga mahaki leminabagi aronba video sing thadoktuna amasung mahaki injury gi apama phanghanabagi damak nupi macha adubu blackmail tawduna ki hanba amasung nupi macha aduga naminaba aron video sing accused asina mahaki WhatsApp status ta thamduna victim asigi ikai khumnaba manghanaba honake accused asina victim asigi maru mapang sing amasung mari mata sing da June 13 message sing tharaktuna makhata na makhoi ani gi naksina na leminabagi aron video sing thadokani haina ki hanke victim aduna mahaki wakatamioi adu thangal bazar da laiba hotel amada lai haina panki case adu gi matang da thijinbada accused adu July 13 da police na phagat ki amasung mangondagi mobile phone ama phagat pagaloina na nupi adu gi phi thongdaba video sing yaramba thengna ki haide Sing Ningkhai Imphal Jiri Lambi Pauna Khidre Haidi Jiri Lambi National Highway 37 ki mafam ani da Sing Ningkhai Lambi asi Pauna ba yadre haukiba numini asi da left na surakiba nuongna None district ki tongan ba mafam ani da Sing Ningkhai gi tawdo thokiba ni haidi ahan bagi oina Longsum area da ayuk ki pung ani tarakpa dwai da Sing Ningkhai rapodagi lebak zen tharaktuna Ramkhul da mudslide thoktuna lambi Pauna ba yakidaba ni haidi tawdo asina Silchar rom dagi Jiri bam phauduna Imphal tamna nuongma da sangdraba yadarba polam sing pusilakpa gari kya lambi da panduna laikre National Highway asibu sembagi thodang lawdiba ABCI company na Sing Ningkhai ba mafam sing adu yengsenbaga loinana machinery sing sizin aduna lebak lokthokpagi thabak chathaba haukre hairi thinghodrabadi Thobal gi sing tum khagani haina phongdorakre
Thawbal Forest Division gi makhada leba Thawbal amadi Kakching District ta leba singda maning tawna lebak ko leba sing forest na yengduna leisilabadi matam kharagi manungda tumkhragani haina environment kanna bohona leba singna phongdorakli reserve forest protected forest amadi unclassed forest ki area singdagi sing lebak potpa amadi hondoktuna puba yade haina high court ki order amana athingba thamlabasu Thawbal Forest Division gi makhada leiriba Thawbal Forest Range amadi Kakching Forest Range ki manung sanna leba sing kharadi phongna amadi maning tamna sing lebak potpada forest department na kumhai oina yengduna leire haidi wildlife and biodiversity conservation committee Manipur gi lusing basingna hai lamdam asida kukan pangan basingna singmai kya kotuna tungkhiba yaukre umang wamang kya kokthokuna tungkhiba yaukre forest range ki staff sing khangna una Guarok Reserve Forest ki manung san basingmai dagi upambi kya paktakna na yanthatkhiba miyamna hena khangnarabasu mafam aduda usara ama phawba thajinna ba honadri haidi ngasimaksu Thawbal Forest Range ki manung san ba tentha amadi phundrei na singba mafam singda excavator sizinaduna maning tamna sing leba kotuna hondok lawki amadi Kakching Forest Range ki manung saliba kairak amadi Kakching gi area kharada su maning tamna sing leba kotpagi thabak chathaba Wildlife and Biodiversity Conservation Committee Manipur gi kambuna thengnaraki hairi toll free number da call tawrak lep na layeng ba yare haina director na phongdokre status gi miyam na yum da yokpa sa san seng da karigumba matamda ana aya yaurokpa matamda toll free number 1962 da call tawraga Manipur government gi veterinary department gi makhada service tawriba mobile veterinary unit ki staff sing laklaga adumak yamna line sa san seng layeng ba yabagi khudong saba leire haina department asigi director Dr. R.K. Khogendra na phongdokre Delhi da building mai chakpada ani sire mari sokle East Delhi gi all Goldenpur area da leiba residential building ama mai chakpada gi mioi ani siba ga loina na atopa mari na sokle hana official amana phongdokre laikhidraba mioi singa dugi mameng Tanbir amasung Nusrat kawi hana mahana phongdokle Deputy Commissioner of Police Prasad Gautam na phongdokpagi matungina mai chakpagi thodok adu all Goldenpur gi Pangali da thoki bani amasung thodok adu gi paw ngarang numidang pung 9:45 rom tabada Azadpuri Police Station da Funky Heidi Masagi mayum uning bana ngauraba IDP kunganipan dolai thabi dam iroiduna lalaga mayum yengkhre haidi dolai thabi yengkhuman ikauna singbagi IDP sing mayum da hanjinduna leijarage haiduna irang haurakre haidi dolai thabi yengkhuman ikau thanga surung laitan pokpina singba mafamdagi tongan relief camp singda lanjinaduna leiriba IDP singna Imphal East DC unarubada athuboda dolai thabi yengkhuman ikau thanga surung laitan pokpina singba mafamdagi tongan relief camp singda lanjena duna leiriba IDP singna Imphal East DC unarubada athubada yumda hanjinba yaragani haibagi thajaba leite haiba wafam phongdorakudagi khoisaunaraba mafam adugi IDP sing haunaruba leitana masamagi mayumda hanjinaba lakpada pukhau terapurda masing yamlaba security force na thingduna makhata na changat kidre security force na athingba pirakwa da pendraba amadi mayum yengningbada ngauraba IDP sing gi maraktagi mioi kungani damda iroiduna lanthoklaga masamagi mayum yengloraga amuhana tholakre haidi haidiba thodo asi ngarang ayok pung 8 makhai taba matamda thokibane Imphal East district ki manungchana leiba dolai thabi yengkhuman ikau cycle gi thangal surunggi lanjena duna leiriba miyosing asi haunaruba naidana tongan mafamda leiba IDP singna masagi mayomda changnanaba sangselakpada pukhau terapura masing yamlaba security force singna thattuna sanghankide haidiba dolai thabi da yum 9 rom lei udaba kuiraba yum singadu yengnaba haiduna change haibada athingba pirakpudagi damda iroiraga mafam adu tamna mioi kunganifan adu changsenkibani haidi mahana makha taraduna matang kuina ukhidraba masagi mayumda changjage haibada higher authority na ayaba pidrabasu naronda thauna pharaba mioi kunganipana dolai thabida changbani adubu mafam adu ubuda puning nungsiba phawi paw oina tamba phawbu nungaitaba phawi lana sina he khawrokpadagi sahi ani helaba asi mafam adu thadoktuna lakpuna ngarang changluba matamdadi angakpa phibam amada leirami ayamba yumsing maina thadokhtaba yum ani ahumdudi saikhaiba thugaiba kya torami adubu yum kharada changlaka pothaba phanglakhi maitai singna ujaramba lawpham maitai singi leijaramba mafam khudimak loksinduna makoina law phawba uduna leiramba thengnaba se tasengna nungaitaba phawi haiki nakal amaromda ngarangi thodok asiga mari leinana IDP singna Imphal East DC ga unaduna thodok asigi matangda wafam kya thamlaba matungda halaklaga pawmi singa unaba aduda tolai thabidagi mayum thadoktuna sawombung relief camp ta leiba sapa mangolna hai
sahi ani helaba phawda ngasi phawba sangba ngamhandana matam sangtharaga lehanba asimakta sengna laibak thibani security thajilakpadi masing khangdre masing yamlaba security sina ngakpi senbiraga tawgada thabak pangthoklamlabadi yamna phagani relief camp ta leiba singi mayum makai mai jakraba yum leitaba singi yum sana ba haiduna pirakkiba seldi tha ani sujilakle adubu sana ba mafamdi sanghandrabanina kadaida sagadoribano hangkibaga loinana pendraba khunja singna protest ama tawraga mafam aduda changnaba haiduna lakpane adubu DC unaraba matamda tha anisigi manungda sangba yananaba arrange tawragani haina thajaba pirakle kadigumba hairibu wafam asi thabakto onthokpidrabadi lamdamasida leiriba CSO leader club maira paibi singa tanadaga makha taba akanba khongjang sangsilagani haike PR sangthabagi mayokta lepkani IDP singi wafam yauna legaklongi asoiba kiya parliament pukhatkani haina MP Bimol akoijamna phongdokkhre PR sangthabagi mayokta lepkani BJP MLA sing punsinduna lengak semu ngamloidaba leirabadi nauna mikhal pangthoktuna miyamgi oiba lengak semsi haina Lok Sabha ge MP Dr Bimol akoijamna phongdokkhre amaromda IDP singi wafam yauna buffer zone thamjinba amadi lengaklongi asoiba kiya lakadoriba monsoon session da pukhatkani haina thajaba pikhre Churachandpur district nongkan chubadagi chingning khailakpada miyoi ama laikhidre haidi thodok ase ngarang ayuk thokibani laikhidraba miyoi adudi somen thang sahi kungamanga apokpa paugin hanglap subdivision gi manuk chanba all fights village dagini haidi laikhidraba miyoi isi mahaki apokpa galoina namakoi gi farm da leiba loktang sangamada ahing directuna laikhibani adubu ngarang nongalamdai da churakiba akanba nong namaram oiraga chingning khaibagi thodokta mapa masa animak center khibada apokpa hinghauraga masa nufana toila turel tasin khibadagi laikhidabani haidi paw adu tabadagi manang nakpada leiba khunja singna laikhidraba somen thang thibagi thabak sathaki adu moinamak ngarang nomijung bopung 12 rom tabada sina phangkhibani haidi Nagagi oinadi UN sina wangang hanba sungani atai kasa naga sing ngang balawgadaba natte haina yang Kuki na phongdorakre Naga community gi oiba wafam ama phongdokpa tarabadi community asigi apex body ama oiriba United Naga Council UNC khaktana wangang basungani maduna tana atai kasa naga sing na pangangang bada Kuki community na lawgadaba natte haina yang Kuki na phongdorakre yang Kuki na thadorpa seroramada Foothill Naga Coordination Committee FNC na phongdorakiba wafam ama gi pakhum piraduna Naga miyangi mahut senduna wangang badi community asigi apex body ama oiriba United Naga Council UNC khaktana paksagani maramaduna Foothill oigera Molehill oigera kacha naga singna pangangang bada Kuki community na lawgadaba natte haidi Cherols na hai MNC na phongdok chalibo wafam sing adumagna makoigi asengba amadi haurakpa mayum asi ching natte maitaidagi tokhai taraklaba matung Kuki Hill da migrate tawrakpani haiba masana takle makoina Kuki Hill da migrate tawrakpa matamda makoi mitai masil manaudagi oida amadi minamba ngangbagi hainabi adusu tamlaga lakhibani habesu mayek sengle asiguma sasinaba naga singna khangbaga loinana tribal fraternity gi oinadi amana amabu ikai khunaba habasi khwaidagi maru oibani habasi khangadabani haidi matam amada angami singna liangmai singbu takhainabu honarakpada makhoi bungakpi senbi kiba adu Kuki community ni habasi kaudaba phai hojik Manipur Kuki amasung maitai anigi marakta muknaba phiba mama lairiba matam asida liangmai singna nakalamada tongdaga wangangba asingbagi thawong nate NSN IM Manipur gi naga area da makoigi Ccpur extend tawduna designated camp sing thambadi yaraga Kuki area da sugi camp sing thambada nakoina thingba pibagi hak laite haina su phongdorakle Garis amasung Gumilia NRFM na kapani haina phongdorakle party gi ming sizinaduna miyamdagi namhaduna sel khaibagi maralda Garis amasung Gumilia makhongda nongmaina kapkhibani haina NRFM na claim torakre lalhalup asigi information and publicity secretary Sanajabo maitaina thadorpo cherolamana hai National Revolutionary Front Manipur is sustainable letter hesizinaduna phataba mioi kharana miyamdagi namhaduna sel khaire haibagi akangnaba paw phangbadagi jenadipa singa du fana ba lubasigi lanmi sanglup Manipur Army gi Reserve Action Force na question senaduna lakhe madugi makha tarakpada thasigi taramari da gari sahi kungataru apokpa loke nagamapang soram ledak haujingna wangkai kichel asang bida asan bayamda leiba amasung kumam Zumilia Devi sahi kungamanga apokpa sanjit moilang thana lekai haujingna hata oil pa manakta asan bayumda leibi miyoi ani asi party na hakthengna na phagat pangamkhe pharaba miyoi animak wahang pahong tawkhe makhoi animak masana mara sing adu yazakhe maragi matungina party
पार्टी के चेरा पीब ताखे पार्टी ने अहानबगी ओइना मखोइबु वार्निंग ओइना इम्फाल ईस्ट के सवोंबुंग अमदि फकनुंगी ताइनाबा मफम अमदा मखोंदा नोंमैना कापखे करिगुम मतुंगदा अमुक तौरबदि सिबगी चेरा पीबदा मसाना याजदुना थादोखे कनागुम सिंगना असिगुम थबक चथदुना पार्टी की मायोक्ता लेपलबदि वार्निंग तौदना सिबगी चेरा पीगने NRFM की मिंगदा मतेंग निरगलबदि सेक्रेटरी फाइनेंस नोंपोंग आनबु मैतेगी नंबर दा कॉल तौरक्तुना खंगबा यागने हाइना सेरोल सिना मखा तारकले